Allu Arjun haibasi mayamna loina khangnaraba ngaktani ngasi mayamgidamakta puduna lakleba wari asidi Allu Arjun gi punsi gi wari gi matangdani mayam punna mahaki wari si kamaina tawbaga habadu khangminasi ona taminasi Allu Arjun mayamna hendok thaidokna khangnaraba Tollywood ki actor ama khangni ngasi gi video sida magi life story karamna haurakhi magi family na kanano career karamna haurakhi bano magi personal life ki matang jingba kaya gi matang da khangba phangbegani magi matang da hena khangba phangnabagi damakta video sibu loi fawbu yengbina bhaijari adudi video si matang mahandana haujari Allu Arjun Telugu cinema dana stylish star hairaga mayamna khangnai Mahaksi 8 April 1983 da Tamil Nadu Chennai da poki amadi Telugu film industry da su respect tawnaba adugumlaba imung amada poki magi mapa Allu Arjun saknairaba film producer amani aduga mamana Nirmala kawi mahakti homemaker amani Allu Arjun si legendary comedian Ramalingya gi masuni amadi mega star Chiranjeevi gi nephew ni magi brother ani sulai mamingna Allu Venkatesh businessman ni amana Allu series ni mahaksu actor amani mahaktu yamna angang oiringaidagi entertainment world sida masak uba phangki mahaki acting amadi dance ta pamjabadubu uba phangi family asigumbada pokpa oijeragasu discipline phajana naina amadi gyan tana horakibana phajaba personality amasu chen bangam Allu Arjun si magi multifaceted oiba personality dugi damakta su khangnai kamaina multifaceted oiribano haibadudi magi hobby khara khangminaraga bhapta minasi ihana hanbada dance mahak jagoi saba yamna pamjarai angang oiringaidagi masagi skills yaujaraga lakhi ani subada painting ahangwa matamda sketching amadi painting tawbasi magi hobby amani ahum subada fitness enthusiastic oiba masak amani luna khanjai loina physics phajabagi damakta su khangni health tasu dedicate tawi mari suba amadi aroibada traveling ana anova destination sing se koiba chatpa yamna pa loina magi fencing dasu travel tawbagi stories sing share tawi Allu Arjun magi schooling si ST Patrick School Chennai da tamki mafam dudagi magi outgoing oina personality dugi damakta su sakhangnara extracurricular activities sing dasu saruk adum yarai kona Hyderabad ki MRS College da business administration da degree tamthaki magi oina education haibasi shu yamna maru oi adubu magi asengba apamba dudi art sina oirakhi maru oina acting amadi dance na oirakhi Allu Arjun na ahanba oina screen da tholakpasi 1985 ki film Visit ha hari baside tricked artist ama oine thoglaki magi uncle Chiranjeevi ga kumki masi khagnatana dancer ama oine su 2001 da daddy da over funky mahaki official lead actor oiba debut toraki badi 2003 gi Gangotri hariba ke Raghavendra Rao na direct toba movie shini film si changchat amada mai pak pangamki miyamna su magi performance amade screen presence tubu uba funky adubu mahaki breakthrough oikiba film di 2004 gi Arya hariba Sukumana direct toba movie sida oiki film sida blockbuster movie ama oiba ngamki mahakna carefree oiba masagi khanjabada amadi romantic young man sakiba character duna miyambu sumba ngamkibani Arya hariba movie sina mahakpu star ama oina puthokpiba khagnatana magi dancing skill busu uthokpagi tanja ama funky magi family na magi background ama oibada chauna mateng pangba yai adubu mahakta competition na wanglaba film industry sida group oiba amadi taki magi challenges khara pallabada mahak mashana tongan ba unique oiba misak ama oina bagi damakta honajai aduga magi talent bu miyam da masak khanghanduna nepotism haina ngangnariba singdubu manghan bangamki mahak ayambana ek ama khakta chatpa actor nate tongan ba role khal miyamna su ngangna dana ba haiduna adubu adumna role experiment tawduda su failure gi risks chauna purga chani atopa mana public figure ama oibanina magi fashion choice ta oiraga su magi career horpagi performance tubu oiraga su criticize kya ama tobi adubu madugi critics sing dubu mahak masada improve tarukna bagi damakta masak ama oina khandokche Allu Arjun si Sneha Reddy ga luhongki magi wife si Hyderabad based businessman amagi machani makhoi ani 6 March 2011 da luhongki yam nungchi chana na laiminai Tollywood tasu most adorable pairs ni haidan haina basuni makhoi ani gi machani leire 2014 da machanupa Allu Ayan poki adu 2016 da machanupi Allu Ara poki Allu Arjun na magi wife pu magi strength ama oina lepi bagi damakta amadi magi professional amadi personal life balance tawraga thambi bagi damakta credit pi
मागी कंट्रोवर्सी खरगी मतंग द पनबा तारगदी अलूगा मागी को एक्टर खरगा अमदि फिल्म मेकर्स खरगा यानदे हाइबगी रूमर्स खर सिंदोकनरके अदबु अर्जुन इंडस्ट्री सिदा पॉजिटिव इमेज अमग लोइनेना अदुमक उत्तुना लाखी अमना महाकी ओपिनियन अमददी मागी लाइफस्टाइल चॉइस टुगी दमक्ता मयामना ट्रोल तौबीबा अदुमक याव अदबु महाक का हेना मदुदा ओनसेलुदी महाकी फिल्म खरसु माइनर प्रोटेस्ट अमदी बॉयकॉट गुम्बा मायकनबा यावी मरमदी पॉलिटिकल अमदी रीजनल सेंटिमेंट दा बेस्ट चोरपा यावबना अदुबु अदुगुमलबा अयत अपन मयाम अमा लाअगसु मंगोंददी अकायबा मता ओहंदे फजन हैंडल तौ महाकी नोटेबल ओइबा फिल्म खर पल्लबदा गंगोत्री 2003 आर्या 2004 बनी 2005 देसामुदुरु 2007 बागुरु 2008 आर्या 2 2009 वेदम 2010 जुलाई 2012 रेस गुरम 2014 सरेनेदु 2016 डीजी दुवा जगन्नाथम 2017 आला वैकंठपुरमुलो 2020 पुष्पा द राइज 2021 पुष्पा द रोल 2024 जिन सिंह बसिने पुष्पा द मागे परफॉर्मेंस टू पाक सन्ना सेलिब्रेट तौनै पान इंडिया ब्लॉकबस्टर मूवी अमसु ओइकी अनौबा स्टारडम अमदा महाकपु पुरकपा ngamki अलू अर्जुन फजना philanthropic activities सिंग द सरुक याई एजुकेशन गिबु ओइरगसु हेल्थ गिबु ओइरगसु नत्रगना रूरल डेवलपमेंट गिबु ओइरगसु महाक रिलीफ फंड दसु मरु ओइना नेचुरल डिजास्टर अमदी क्राइसिस द सोकलबा सिंग द डोनेट तौई मागी ग्रैंडफादर दगिसु इंस्पायर ओइरदुना ब्लड अमदी आई डोनेशन सु सपोर्ट तौई मार्क स्ट्रगल तौजरिबा एक्टर सिंग मरु ओइना तेलुगु फिल्म इंडस्ट्री की आर्टिस्ट सिंग दसु मतेंग यमना तौई इमोशनली ओइगेरा नत्रगना फाइनेंशियली ओइगेरा अरोइबदा रूरल एरियास ता लेबा अंडर प्रिविलेज चाइल्ड सिंग की खलगसु एजुकेशन प्रमोट तौई महाक्सी वर्सटाइल अमदी charismatic एक्टर अमा ओइना इंडियन सिनेमा दा सेलिब्रेट तौनै impeccable ओइबा फैशन सेंस एनर्जेटिक डांस मूव्स अमदी इंटेंट परफी की दमकता महाकु खंगनरे मखाताना नुंगाई नुंगाइबा परफॉर्मेंस कया अमा पिरकनी हाबगी थाजबसु लेरि मसिनी ngasi gi alu arjun gi oiba magi life story gi matang da mate khara panjarabada do matung dam da su kana gi tabining ha bu comment ta habira mo ko ne sung soi soi dana mayam na habira pod puduna laksagani habji thamjaba ko lene na ngasi gi video si matang si da lotion jarage matang gi video da mo mayam puna thengnar si yai fal